ꯃꯌꯥꯝꯕ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯃꯥꯇꯣꯟꯅ ꯌꯣꯛꯄꯤ ꯊꯥꯗꯣꯏ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯈꯛꯇ ꯊꯥꯗꯣꯏ ꯀꯧꯕꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗꯅ ꯃꯃꯥꯇꯣꯟꯒ ꯃꯅꯥꯎꯅꯨꯄꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯃꯥꯇꯣꯟ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅꯨꯄꯤ ꯂꯪꯂꯦꯟ ꯑꯁꯤꯅ ꯄꯨꯡꯀꯛ ꯆꯥꯎꯔꯤ꯫ ꯊꯥꯗꯣꯏꯒ ꯂꯪꯂꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯂꯩꯃꯤꯟꯅꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯃꯥ ꯇꯤꯟꯅꯗꯕ ꯃꯆꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯇꯥꯊꯣꯠꯅꯁꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯇꯣꯝꯕꯤ ꯑꯁꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯣꯏꯅꯔꯛꯂꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯒ ꯊꯥꯗꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯁꯤꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥ ꯏꯕꯣꯆꯧꯅ ꯇꯥꯊꯣꯠ ꯑꯁꯤꯕꯨ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯁꯨꯃꯥꯡꯒꯤ ꯃꯁꯤ ꯑꯃꯗ ꯌꯥꯡꯀꯣꯛꯇ ꯆꯦꯡ ꯈꯔ ꯍꯥꯞꯇꯨꯅ ꯆꯦꯡ ꯈꯞꯂꯤ꯫ ꯃꯁꯥꯗꯨꯁꯨ ꯅꯥꯔꯨꯕꯒꯤ ꯀꯌꯥꯗꯤ ꯐꯠꯇ꯭ꯔꯤ꯫ ꯃꯃꯥꯒ ꯃꯅꯥꯎꯅꯨꯄꯤꯒꯅ ꯀꯩꯊꯦꯜꯗ ꯆꯠꯈꯤꯕꯗꯨꯗ ꯆꯦꯡ ꯑꯗꯨꯕꯨ ꯈꯞꯇꯣꯛꯄꯤꯔꯝꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯥꯊꯣꯠꯀ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯪꯂꯦꯟꯒꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯈꯨꯠꯇ ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯅ ꯆꯦꯡ ꯈꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯕꯦꯝꯃ ꯊꯥꯗꯣꯏ, ꯀꯔꯤꯒꯤ ꯆꯦꯡ ꯈꯞꯂꯤꯕꯅꯣ ꯅꯪꯕꯣ? ꯅꯁꯥꯗꯣ ꯃꯄꯨꯡ ꯐꯥꯅ ꯅꯥꯕ ꯐꯕꯁꯨ ꯅꯠꯇ꯭ꯔꯤ꯫ ꯐꯃꯨꯡꯗ ꯇꯨꯝꯃꯛ ꯍꯤꯞꯄꯒ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ?" ꯊꯥꯗꯣꯏꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯏꯃꯥ, ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯍꯛꯆꯥꯡꯁꯦ ꯍꯦꯟꯅ ꯁꯣꯟꯖꯤꯟꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯗ ꯆꯦꯡ ꯑꯁꯦ ꯈꯞꯂꯝꯕꯅꯤ." "ꯌꯥꯗꯦ ꯌꯥꯗꯦ, ꯍꯌꯦꯡꯈꯩꯗꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯅꯨ꯫ ꯅꯍꯥꯟꯁꯨ ꯅꯄꯥꯅ ꯅꯪꯕꯨ ꯊꯕꯛ ꯁꯨꯍꯟꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯅꯤ꯫ ꯆꯦꯡ ꯑꯁꯤꯗꯤ ꯑꯩꯅꯔꯥ ꯅꯅꯥꯎꯅꯨꯄꯤꯅꯔꯥ ꯍꯦꯛꯇ ꯈꯞꯂꯒ ꯃꯌꯥꯕꯁꯤꯕꯣ?" ꯂꯪꯂꯦꯟꯅ ꯃꯁꯤꯒꯤ ꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯩꯅ ꯈꯞꯂꯁꯨ ꯌꯥꯕꯁꯤꯕꯨ ꯏꯆꯦ ꯋꯥꯅꯕ." ꯇꯥꯊꯣꯠꯅ ꯃꯁꯤꯒ ꯂꯥꯏꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯎ ꯑꯗꯨꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯑꯗꯨꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, "ꯆꯥꯎꯗ꯭ꯔꯥ ꯉꯥꯁꯦ? ꯏꯆꯥꯕꯨ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯂꯤꯕꯅꯤꯅꯦ ꯁꯦ꯫ ꯁꯤ ꯆꯥꯕꯗ ꯏꯆꯥꯒꯤ ꯑꯅꯥꯕꯗꯣ ꯂꯣꯏꯅ ꯐꯔꯒꯗꯣꯏꯅꯤ." ꯂꯪꯂꯦꯟꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯪ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯣ, ꯑꯩꯅꯦ ꯆꯦꯡ ꯈꯔꯁꯦ ꯂꯣꯏꯅꯕ ꯈꯞꯇꯣꯔꯛꯈꯤꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯆꯦꯁꯦ ꯃꯄꯥꯜꯗ ꯀꯨꯏꯅ ꯂꯩꯍꯟꯒꯅꯨꯀꯣ, ꯅꯨꯡꯁꯤꯠ ꯑꯌꯤꯡꯕꯅꯒ ꯐꯨꯖꯤꯜꯂꯕꯗꯤ ꯃꯁꯥꯁꯦ ꯑꯃꯨꯛ ꯑꯅꯥꯕ ꯍꯦꯟꯖꯤꯟꯈꯤꯗꯣꯏꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯊꯣꯠꯇꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯪꯂꯦꯟꯅ ꯌꯥꯡꯀꯣꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯦꯡꯗꯨ ꯈꯞꯄ ꯍꯧꯏ꯫ ꯊꯥꯗꯣꯏꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯪꯂꯦꯟ, ꯏꯃꯥꯒ ꯅꯪꯒ ꯆꯠꯂꯨꯔꯤꯕꯗꯨꯕꯨ ꯉꯥꯁꯦ ꯂꯩꯕ ꯆꯠꯂꯨꯔꯤꯕꯔꯣ?" "ꯅꯠꯇꯦ, ꯏꯃꯥꯅꯅꯦ ꯏꯆꯦꯒꯤ ꯂꯤꯛ ꯑꯃ ꯁꯥꯕꯤꯅꯦ ꯍꯥꯏꯗꯅ ꯁꯅꯥ ꯁꯥꯐꯝꯗꯅꯦ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯅꯕ ꯆꯠꯂꯨꯏꯅꯤ." "ꯑꯦ, ꯀꯔꯤꯒꯤ ꯑꯩꯒꯤ ꯂꯤꯛ ꯑꯃꯨꯛ ꯁꯥꯔꯤꯕ? ꯁꯥꯗ꯭ꯔꯕꯁꯨ ꯌꯥꯕꯗꯨꯕꯨ." "ꯈꯪꯗꯦ, ꯏꯃꯥꯅ ꯁꯥꯕꯤꯕꯅꯦ. ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯩꯉꯣꯟꯗꯒꯤꯗꯤ ꯏꯆꯦꯕꯨꯅ ꯂꯨꯅ ꯇꯧꯕ ꯍꯦꯜꯂꯤ." "ꯑꯗꯨꯝꯅ ꯈꯟꯒꯅꯨ, ꯅꯪꯁꯨ ꯏꯃꯥꯒꯤ ꯃꯆꯥꯅꯤ, ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯤꯔꯤꯕꯁꯤꯗꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯗꯨꯕꯨꯗꯤ ꯅꯠꯇ꯭ꯔꯦꯀꯣ." ꯊꯥꯗꯣꯏꯅ ꯃꯁꯤꯜꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯋꯥꯍꯩ ꯑꯁꯤꯗ ꯂꯪꯂꯦꯟꯅ ꯍꯥꯏꯔꯛꯏ, "ꯏꯆꯦꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯣꯡꯃꯇ ꯏꯃꯥꯅ ꯏꯆꯦꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡꯗꯣ ꯉꯥꯡꯈꯤꯕ꯭ꯔꯣ ꯏꯆꯦ? ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯍꯥꯏꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯥꯏꯔꯕꯗꯤ ꯑꯩꯗꯤ ꯌꯨꯝꯁꯤ ꯂꯩꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯏꯆꯦ ꯂꯥꯜꯂꯦ, ꯏꯆꯦ ꯁꯣꯏꯈ꯭ꯔꯦ. ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯣꯏꯒꯦ ꯁꯦ, ꯁꯥꯎꯔꯅꯨꯁꯦ." ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯊꯥꯗꯣꯏꯒ ꯂꯪꯂꯦꯟꯒꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯤ꯫ ꯇꯥꯊꯣꯠꯅ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯉꯥ ꯃꯔꯨ ꯑꯗꯨꯕꯨ ꯃꯟꯕꯤꯔꯤ꯫ "ꯁꯤꯁꯦ, ꯏꯃꯥꯅꯅꯦ ꯉꯥ ꯃꯔꯨꯒ ꯂꯣꯏꯅ ꯃꯟꯕꯤꯔꯕꯅꯤ. ꯁꯤ ꯑꯣꯏꯅ ꯆꯥꯎꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯒꯤ ꯆꯥꯛꯂꯣ ꯅꯥꯀꯜ ꯑꯗꯨꯗ ꯍꯥꯞꯄꯤ꯫ ꯊꯥꯗꯣꯏꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯌꯥꯔꯅꯤꯌꯦ. ꯏꯃꯥꯒꯤꯁꯨ ꯅꯆꯥꯈꯣꯏꯒ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤ. ꯏꯆꯥ ꯍꯥꯟꯅꯅꯦ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯀꯣ. ꯅꯪꯅ ꯅꯁꯥꯗꯣ ꯅꯥꯔꯒ ꯆꯥꯛ ꯐꯖꯅ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯀꯨꯏꯔꯦ. ꯆꯥꯔꯣ ꯆꯥꯔꯣ,
Imana nga marum manbirake. Langlena mamabu yengtuna haire. Aigidi nga marum manbiraktaba. Asi hairaga masigi saruk adu bulauduna mayada huksin kirami. Matawsida tathotna haire. Hai nasigi sarukdagi lawganune nakut palibado maduna malaga saw. Isigisu nakut paliside. Nangsia nasiga chapik manaydago. Nasiyesne sak saraktribase kayam kuire. Mana bu khara sarabadi haidana imana manbibani. Hayeng nangsu nangna naba matang thokba kandane imana asumna manbigadoini. Asumna tathona thadoibu mabuk thoki masadagi hena luna tawjarami. Numit kharanigi matungni thadoi masada naba phagadra hairaga sumsum henjilakpagum tawri. Mataw sida tathoti yamna wajarami. Isagi anabasibu karam tawgatoribano. Mapaduso langpaidagi halaklo haina pau thakibani. Adubu halakte. Isa nupigi anabasina nongma nongmagi hena pipam soksilakpagumsu tawri. Langlena mamagi manakta laktuna amuk haire. Ima phamduna leibana kanaroi. Mamangda isigi anabasibu hana yenglamba maibado amukta kobiruchu. Maibaduna yengbada faragani haina hairamlibani. Adubu patribasini. Aibu amuk maduda hanjinduna yengba taribro. Adu natragana atopa maibira maibirama thibiru choima. Hoi hoi. Asi hairaga tathoto hogatuna satkirami. Langlena masibu yengduna haire. Ichia nangbu kari saningbage. Nana chaningba amta hayo. Nanaw thongjage. Nasadusu chadabagi patpathari. Thadoina tapna khumi. Kari sa saningdeda. Saningdeda saraktribase masingyami. Aina sambut khara putpirage. Imasu lai khurumnaba mi thiba sakhi. Asi hairaga langlinsu sakhumda sangchri. Ngayhak leibaga tathona maibi nupi mapudu laklami. Aduga imungda pusintuna masanupigi anabadubu yenghalami. Ima tu isa nupi asini handak asya khara phabugum tawrami. Aduga hekta amu sonjilakibasini. Ayenge. Asi hairaga thadoibu yengduna haire. Ibema miul amukta yenge ko. Asi hairaga thadoigi makudang adu paiduna mihul yenglami. Maraibakta amuk thamduna yengi aduga haire. Magisi nungsit ariba kangbagumna su tawri. Aduga atopa layong amasu yet yasili. Si lay amuktang kurumsi. Ahan makurumbasida patragana atopa muktawduna yengsi. Maibi duna lai kurumbada sangadaba potlamsing aduba haiduna langhalli. Tathot amadi langlena potsunaba thambiri. Maibi duna lai phajana kurumbiri aduga haire. Karisu tawraroida faragani soiduna faragani nongmani ni sida kari ahongba lake haibado yenglasi. Asumna ngahak wari sanaraba tungda agat sel khara katli adudagi maibi nupido amuk satkirami. Numidangi matamni langlena sak loiduna masegi sak saru khara phajana thidokpiri aduga masegi manakta pusinbirai masibu yengduna haire. Iche chaga sikhra sasinsi tu iseni yamna pamjaba irang samthokni ai lage ko iche. Ai saningde khara sasinsiba sideidi ise yenabada loina pharadoini. Ai karimta saningba phaude. Tanjaduda mama tathosu changlei. Thadoi nang musa kayam sarage. Langlena khumi tuima isesa saksa se habi yadriba. Karigino nahangna saksa se habi yadriba de kadai aingonda piro ima inbige. Isa thadoidi mama aina sa ilabadi mayam sabani. Asi hairaga makut aduna sakhom ama thadoida inbirami. Thadoisu mamagi mataw adubu yengba ngamtraduna saningdrabasu sarami. Tathona to isadi maram mokpini si sakse loina sathokadabani. Hayengdine kaithel satkadoini. Isagini haiduna saramba sanagi likto loire. Lauru law haiduna paw hairambani. Hayeng laurugadoini. Napan thausu hayengdi yumsida soidan thonglagani. Napana lakpa kanda isana asumna leirabadi napado mathwa yam nungairaroi. Si jagase loina sasinsi naba phananaba. Mamagi mataw mamana mahakpu nungsibiba luna sana tawbi mataw asibu uraga thadoidu mamitagi pirangdu thingma ngamdraduna singtharai. Tathotna aima isabu kaidorage si kaphaide se. Asi hairaga
ꯃꯈꯨꯠ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤ꯫ ꯆꯥꯕ ꯂꯣꯏꯕꯒꯤ ꯀꯣꯟꯗꯨ ꯃꯆꯥ ꯂꯥꯡꯂꯦꯟꯗ ꯄꯤꯔꯝꯃꯤ꯫ ꯃꯆꯥ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯄꯥꯅꯁꯨ ꯍꯥꯏꯔꯤꯕ ꯍꯟꯗꯛ ꯀꯨꯝꯒꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯁꯤꯗ ꯏꯆꯥ ꯊꯥꯗꯣꯏꯕꯨ ꯆꯔꯩ ꯐꯤꯌꯦꯟ ꯁꯦꯠꯍꯟꯗꯨꯅ ꯂꯩꯕꯨꯡ ꯃꯌꯥꯏꯗ ꯊꯦꯛꯅ ꯂꯩꯅ ꯖꯒꯣꯏ ꯁꯥꯍꯟꯒꯅꯤ ꯍꯥꯏꯗꯅ꯫ ꯃꯇꯝꯗꯤ ꯀꯨꯏꯕꯨ ꯀꯨꯏꯁꯤꯜꯂꯛꯇꯔꯦ꯫ ꯍꯣꯏꯗ ꯏꯆꯥ ꯊꯥꯗꯣꯏꯁꯨ ꯅꯥꯕ ꯐꯔꯕꯒꯨꯝꯕꯅꯤꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯆꯧꯁꯨ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯄꯥꯕꯨ ꯃꯩ ꯑꯣꯛꯄꯤꯔꯦ꯫ ꯏꯕꯣꯆꯧꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯊꯥꯗꯣꯏ, ꯏꯄꯥ ꯂꯥꯛꯂꯦ꯫ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯁꯤꯗ ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯄꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯊꯃꯣꯏ ꯂꯀꯥꯗ ꯍꯔꯥꯎꯖꯕ ꯐꯥꯎꯔꯝꯃꯤ꯫ ꯏꯕꯣꯆꯧꯅ ꯏꯆꯥꯅ ꯅꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯏꯆꯥꯕꯨ ꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯄꯥꯕꯁꯨ ꯂꯥꯛꯂꯕꯅꯤꯅ ꯁꯤꯗꯒꯤꯗꯤ ꯅꯥꯕ ꯌꯥꯗ꯭ꯔꯦꯀꯣ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯃꯥꯗꯤ ꯀꯗꯥꯏ ꯆꯠꯈꯤꯕꯒꯦ? ꯏꯆꯥꯁꯤꯕꯨ ꯂꯥꯏ ꯇꯤꯟꯒ ꯑꯃꯠꯇ ꯈꯨꯔꯨꯝꯕꯤꯗꯕ꯭ꯔꯥ ꯃꯍꯥꯛꯄꯨ? ꯏꯆꯥꯅ ꯑꯁꯨꯝꯅ ꯅꯥꯗꯨ ꯂꯩꯔꯒ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯕ꯭ꯔꯥ? ꯅꯃꯥ ꯀꯗꯥꯏ ꯆꯠꯈꯤꯕꯒꯦ? ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯊꯥꯗꯣꯏꯅ ꯈꯨꯝꯂꯛꯏ, ꯄꯥꯕꯥ, ꯏꯃꯥꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯕꯤꯕꯗꯒꯤ ꯅꯁꯥꯒꯤ ꯑꯅꯥꯕꯁꯦ ꯑꯁꯤ ꯌꯧꯅ ꯐꯒꯠꯂꯛꯂꯤꯕꯅꯤ꯫ ꯏꯃꯥꯗꯣ ꯀꯩꯊꯦꯜꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯅꯤ, ꯂꯥꯛꯄꯨ ꯂꯥꯛꯂꯅꯤ꯫ ꯏꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨꯀꯣ ꯄꯥꯕꯥ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯇꯥꯊꯣꯠꯁꯨ ꯌꯨꯝꯗ ꯊꯨꯡꯂꯔꯤ꯫ ꯏꯃꯨꯡ ꯆꯪꯂꯛꯄꯒ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯔꯝꯂꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ ꯍꯟꯕꯤꯔꯛꯄ? ꯑꯩꯁꯨ ꯀꯩꯊꯦꯜꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯕꯅꯤ꯫ ꯏꯆꯥꯕꯨ ꯁꯨꯝꯅ ꯊꯝꯂꯝꯂꯒ ꯀꯩꯊꯦꯜꯗ ꯀꯔꯤ ꯇꯧꯕ ꯆꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯣ? ꯏꯆꯥ ꯊꯥꯗꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯕꯤꯕꯅꯤ, ꯃꯁꯤꯕꯨ ꯂꯧꯔꯨꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯁꯤ ꯂꯤꯛ ꯑꯁꯦ ꯁꯤꯖꯤꯟꯁꯤ꯫ ꯂꯥꯡꯂꯦꯟ, ꯅꯆꯦꯒꯤ ꯁꯝ ꯑꯁꯦ ꯑꯃꯨꯛꯇ ꯍꯥꯏꯒꯠꯂꯨ꯫ ꯂꯥꯡꯂꯦꯟꯅ ꯃꯆꯦꯒꯤ ꯁꯝ ꯑꯗꯨꯕꯨ ꯍꯥꯏꯒꯠꯄꯤ꯫ ꯇꯥꯊꯣꯠꯅ ꯂꯤꯛ ꯑꯗꯨꯕꯨ ꯁꯤꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯖꯔꯦ, ꯏꯆꯥꯗ ꯁꯤꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯏꯕꯣꯆꯧ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯅ ꯇꯥꯛꯂꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯕꯨ ꯃꯍꯥꯛꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯒꯦ ꯍꯥꯏꯕꯗꯨ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯏꯕꯣꯆꯧ ꯑꯃꯗꯤ ꯇꯥꯊꯣꯠ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯟꯅꯗꯨꯅ ꯂꯥꯏ ꯇꯤꯟ ꯀꯌా ꯈꯨꯔꯨꯝꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯒꯤ ꯑꯅꯥꯕꯁꯤꯗꯤ ꯏꯐꯠ ꯐꯠꯇꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯆꯪꯕꯒꯗꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯍꯦꯛꯇ ꯅꯣꯛꯆꯩ꯫ ꯊꯋꯥꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯊꯥꯗꯣꯏꯒꯤ ꯃꯃꯥꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ꯫ ꯅꯨꯃꯤꯠ ꯑꯁꯤ ꯉꯁꯤꯁꯨ ꯊꯥꯗꯣꯏꯅ ꯀꯥꯎꯕ ꯂꯩꯇꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯊꯥꯅꯤꯜꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛꯄꯨ ꯄꯣꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯅꯤꯡꯊꯤꯕ ꯊꯥꯖꯗꯨꯕꯨ ꯌꯦꯡꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯤꯈꯤꯕꯗꯨ, ꯃꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯊꯥꯗꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯆꯩ꯫ ꯂꯥꯡꯂꯦꯟꯅ ꯃꯁꯦꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯃꯃꯥꯒ ꯃꯄꯥꯒꯗ ꯄꯥꯎ ꯇꯝꯃꯤ, ꯕꯥꯕꯥ, ꯏꯃꯥ, ꯏꯆꯦꯗꯣ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯍꯥ, ꯅꯆꯦ ꯀꯞꯍꯧꯔꯦ ꯍꯥꯏꯕ? ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯇꯥꯊꯣꯠꯅ ꯃꯆꯥ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯥꯗꯣꯏ, ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯆꯥꯅ ꯀꯞꯂꯤꯕꯕꯣ? ꯏꯕꯣꯆꯧꯅ, ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯕꯒꯦ? ꯅꯄꯥ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯌꯨ꯫ ꯊꯥꯗꯣꯏꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯕꯥꯕꯥ, ꯏꯃꯥ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯂꯦꯝ ꯏꯃꯥꯅ ꯃꯆꯥ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯁꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯇꯥꯊꯣꯠꯅ, ꯅꯪꯁꯦ ꯑꯩꯅ ꯊꯥꯕꯨꯡ 19 ꯄꯨꯗꯨꯅ ꯄꯣꯛꯆꯕ ꯏꯆꯥꯅꯤ, ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯣ ꯅꯃꯥ ꯑꯩꯅ ꯇꯥꯕ ꯉꯝꯗꯦ꯫ ꯏꯃꯥ, ꯑꯩ ꯑꯁꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯅꯆꯥꯒꯤ ꯊꯃꯣꯏꯁꯤꯅ ꯀꯌꯥꯗ ꯄꯦꯟꯖꯔꯝꯒꯅꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥꯗꯣ ꯃꯪꯂꯥꯟꯗ ꯇꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯏꯇꯧ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯌꯥꯝꯅꯁꯨ ꯀꯞꯆꯈꯤ꯫ ꯕꯥꯕꯥ, ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯥꯊꯣꯠꯅ, ꯑꯩꯕꯨ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯅꯃꯥꯅꯤ ꯍꯥꯏꯅ
ꯈꯟꯕ ꯉꯝꯂꯝꯗ꯭ꯔꯕ ꯃꯥꯅꯤ ꯑꯩꯗꯤ ꯌꯣꯛꯆꯕꯤ ꯃꯃꯥꯅꯦ ꯑꯩꯇꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯔꯨꯕꯅꯤ ꯌꯣꯛꯆꯕꯤ ꯃꯃꯥ ꯑꯩꯕꯨ ꯀꯅꯥꯅꯗꯤ ꯅꯨꯡꯁꯤꯕꯤꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯌꯥ ꯑꯃ ꯁꯤꯟꯊꯔꯛꯏ ꯑꯗꯨꯒ ꯐꯝꯂꯤꯕꯗ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ ꯊꯥꯗꯣꯏꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ ꯏꯃꯥ ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯏꯃꯥꯅꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯅ ꯅꯆꯥ ꯑꯩꯅ ꯁꯤ ꯌꯧꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯕ ꯉꯝꯖꯕꯅꯤ ꯏꯃꯥꯒꯨꯝꯕꯤ ꯃꯃꯥꯗꯤ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯇꯥꯡꯕꯅꯤ ꯃꯥꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯅꯤ ꯏꯃꯥ ꯃꯆꯥ ꯊꯥꯗꯣꯏꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯇꯥꯊꯣꯠ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥꯕꯨ ꯀꯣꯟꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯩ ꯊꯥꯗꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯏꯃꯥ ꯑꯩ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯀꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯡꯗꯣ ꯐꯖꯅ ꯊꯥꯡꯕꯁꯨ ꯉꯝꯗꯅ ꯅꯪꯗꯤ ꯃꯁꯤꯗ ꯁꯨꯃꯛ ꯂꯩꯌꯣ ꯉꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯊꯥꯖꯁꯦ ꯏꯃꯤꯠꯁꯤꯅ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯍꯟꯕꯤꯌꯨ ꯏꯕꯣꯆꯧꯒ ꯇꯥꯊꯣꯠꯀꯅ ꯁꯝꯗꯨꯅ ꯊꯥꯗꯣꯏꯕꯨ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯂꯤ ꯃꯦꯡꯂꯕ ꯊꯥꯖꯗꯨꯕꯨ ꯎꯕꯗ ꯊꯥꯗꯣꯏ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯛꯏ ꯑꯗꯨꯉꯩ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯅꯝꯗ ꯄꯣꯕꯤꯗꯨꯅ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯤꯈꯤꯕꯗꯨ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯇꯥꯊꯣꯠꯅ ꯍꯥꯏꯔꯛꯏ ꯁꯤ ꯀꯞꯀꯅꯨ ꯅꯪꯕꯨ ꯊꯥꯖꯁꯦ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯗꯥꯏꯅꯦ ꯅꯄꯥꯒꯩꯒ ꯅꯅꯥꯎꯅꯨꯄꯤꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯊꯥꯗꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯄꯂꯦꯝ ꯏꯃꯥꯅ ꯃꯆꯥ ꯑꯩꯕꯨ ꯅꯝꯗ ꯄꯨꯗꯨꯅ ꯑꯍꯤꯡꯒꯤ ꯊꯥꯕꯜ ꯑꯗꯨꯗ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯃꯆꯥ ꯑꯩꯕꯨ ꯇꯨꯝꯕ ꯊꯦꯝꯕꯤꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯤꯠꯀꯨꯞꯇꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯀꯣ ꯏꯕꯣꯆꯧꯅ ꯀꯔꯤꯒꯤ ꯐꯪꯗꯅꯤ ꯏꯆꯥꯒꯤꯗꯃꯛ ꯅꯄꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯃꯥꯅ ꯅꯪꯕꯨ ꯅꯅꯝꯗ ꯄꯣꯕ ꯋꯥꯔꯕ ꯀꯥꯟ ꯅꯪꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯕ ꯀꯥꯟ ꯑꯗꯨꯗ ꯏꯆꯥꯕꯨ ꯅꯄꯥꯒꯤ ꯅꯝꯁꯤꯗ ꯑꯃꯨꯛ ꯄꯣꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯏꯆꯥꯅ ꯀꯞꯄ ꯊꯦꯝꯈꯤꯕꯅꯤ ꯃꯇꯝꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯃꯃꯥ ꯅꯪꯅ ꯏꯜꯂꯤꯕ ꯐꯤꯗꯣ ꯄꯤꯔꯛꯑꯣ ꯏꯆꯥ ꯊꯥꯗꯣꯏꯕꯨ ꯃꯄꯥ ꯑꯩꯅ ꯄꯣꯛꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯊꯥꯗꯣꯏ ꯑꯗꯨꯕꯨ ꯃꯅꯝꯗ ꯄꯣꯟꯅꯕ ꯊꯧꯔꯥꯡꯉꯤ ꯇꯥꯊꯣꯠꯅ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯂꯧꯍꯣꯡ ꯁꯥꯕꯤꯔꯤ ꯏꯕꯣꯆꯧꯅ ꯃꯆꯥꯕꯨ ꯆꯦꯠꯅ ꯄꯣꯕꯤꯔꯤ ꯃꯆꯥꯕꯨ ꯄꯣꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯄ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯁꯦ ꯏꯆꯥꯅ ꯀꯞꯄ ꯇꯣꯛꯅꯕ ꯏꯄꯥꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯛꯀꯦ ꯄꯟꯊꯧꯒꯤ ꯅꯪꯒꯜ ꯑꯁꯤꯗ ꯅꯪꯅ ꯑꯗꯨꯉꯩ ꯏꯁꯤꯁꯤꯅ ꯇꯨꯝꯈꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛ ꯇꯨꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯅꯕ ꯅꯝꯗ ꯄꯣꯔꯤꯕꯤ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯛꯏ ꯏꯄꯥꯒꯤ ꯏꯃꯣꯝ ꯊꯥꯗꯣꯏꯁꯅ ꯋꯥꯡꯂꯦꯟ ꯃꯇꯝ ꯊꯦꯡꯂꯛꯂꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯌꯧꯁꯤꯜꯂꯛꯂꯤ ꯅꯪꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯅ ꯏꯁꯤꯛ ꯍꯨꯟꯕꯕꯨ ꯊꯨꯒꯥꯏꯔꯔꯤ ꯍꯥꯗ ꯊꯥꯕꯨꯡꯇꯣꯟ ꯏꯆꯥ ꯃꯣꯏꯔꯥꯝꯕꯤ ꯆꯔꯩꯍꯟꯒꯤ ꯍꯩꯕꯨꯡ ꯆꯔꯣꯡ ꯑꯃꯠꯇ ꯊꯥꯗꯕꯤꯔꯛꯎꯕ ꯁꯤ ꯀꯞꯄ ꯇꯣꯛꯂꯨ ꯆꯔꯩꯅꯣ ꯄꯟꯊꯧꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯈꯣꯟꯐꯝꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯣꯕ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯂꯝꯕꯦꯜꯗ ꯆꯩꯁꯨ ꯑꯣꯏꯗꯨꯅ ꯉꯥꯛꯄꯤꯒꯦ ꯏꯆꯥꯅ ꯂꯝꯖꯤꯡꯕ ꯄꯨꯟꯁꯤꯗ ꯑꯍꯜ ꯑꯩꯈꯣꯏꯅ ꯃꯔꯨꯝ ꯊꯨꯞꯆꯒꯦ ꯇꯨꯝꯂꯨ ꯊꯥꯗꯣꯏꯕꯤ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯔꯨ ꯍꯌꯦꯡꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯕ ꯌꯥꯎ ꯉꯟꯅ ꯍꯧꯅꯕ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯔꯨ ꯃꯄꯥꯅ ꯁꯛꯄꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯁꯤꯗ ꯊꯥꯗꯣꯏꯗꯨ ꯇꯁꯦꯡꯅ ꯃꯄꯥꯒꯤ ꯃꯅꯝ ꯑꯗꯨꯗ ꯇꯨꯝꯊꯈꯤꯔꯝꯃꯤ ꯃꯁꯥꯅ ꯇꯨꯝꯂꯕꯗ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯊꯥꯕꯤꯔꯤ ꯃꯃꯥꯅ ꯐꯩꯖꯨꯞ ꯁꯨꯞꯆꯤꯟꯕꯤꯔꯤ ꯊꯥꯗꯣꯏꯗꯨ ꯉꯁꯤꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯆꯧ ꯇꯥꯊꯣꯠ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯇꯥꯊꯣꯠ ꯃꯍꯥꯛꯀꯤ ꯎꯄꯨꯗꯒꯤ ꯐꯤ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ ꯄꯨꯔꯛꯏ ꯑꯗꯨꯒ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯊꯥꯗꯣꯏ ꯇꯨ ꯐꯤꯁꯤꯡ ꯑꯁꯤ ꯌꯦꯡꯉꯨ ꯀꯔꯝꯕꯅ ꯄꯥꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯁꯤ ꯍꯥꯏꯌꯨ ꯏꯃꯥꯗ ꯏꯕꯣꯆꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯏꯆꯥꯒꯤ ꯁꯦꯠꯅꯅꯕ ꯑꯍꯟꯕ ꯐꯅꯦꯛꯇꯤ ꯑꯗꯨꯕꯨꯗꯤ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯕꯅꯤ ꯐꯤ ꯑꯁꯦ ꯏꯆꯥꯅ ꯄꯥꯝꯕ ꯑꯃ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯤ ꯃꯁꯥꯗꯕꯨ ꯑꯣꯟꯁꯤꯟꯗꯨꯅ ꯁꯤꯁꯦ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯃꯃꯥꯒ ꯃꯄꯥꯒ ꯑꯅꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯥꯗꯣꯏꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗ꯭ꯔꯤ ꯇꯞꯅ ꯍꯪꯂꯛꯏ ꯏꯃꯥ ꯀꯔꯤꯒꯤ ꯐꯤꯅꯣ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯂꯒ ꯑꯃ ꯈꯜꯂꯣ ꯍꯥꯏꯔꯤꯕꯕꯣ ꯍꯩꯃꯥ ꯅꯪꯕꯨ ꯀꯥꯎꯔꯕꯔꯣ
ꯈꯨꯟꯒꯤ ꯎꯃꯪ ꯂꯥꯏꯁꯦ ꯍꯔꯥꯎꯒꯗꯕ ꯀꯨꯏꯗ꯭ꯔꯦ ꯍꯔꯥꯎꯕꯗ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯅꯅꯕ ꯍꯧꯖꯤꯛꯇꯒꯤ ꯖꯒꯣꯏ ꯁꯥꯕ ꯇꯝꯒꯗꯧꯔꯤꯕꯅꯤ ꯏꯃꯥꯅꯅꯦ ꯖꯒꯣꯏ ꯁꯥꯕ ꯇꯝꯕꯤꯒꯗꯧꯔꯤꯕꯅꯤ ꯐꯤꯁꯦ ꯃꯁꯤꯒꯤ ꯃꯆꯨꯁꯤꯅ ꯐꯔꯅꯤꯗ ꯃꯁꯤꯅ ꯏꯁꯥꯗ ꯏꯟꯕꯗꯁꯨ ꯐꯖꯔꯅꯤ ꯏꯕꯣꯆꯧꯅ ꯇꯥꯊꯣꯠꯇ ꯂꯣꯟꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯐꯃꯨꯡꯗ ꯁꯨꯃꯛ ꯂꯩꯁꯤꯜꯂꯕꯗꯤ ꯑꯅꯥꯕꯁꯦ ꯑꯁꯨꯝ ꯍꯦꯟꯖꯤꯟꯈ꯭ꯔꯒꯅꯤ ꯃꯕꯨꯛꯅꯤꯡꯁꯨ ꯍꯔꯥꯎꯖꯅꯕ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯀꯔꯤꯅꯣꯃ ꯇꯧꯍꯟꯁꯤ ꯃꯁꯤꯗ ꯇꯥꯊꯣꯠꯅ ꯈꯨꯝꯃꯤ ꯖꯒꯣꯏ ꯑꯣꯏꯅ ꯁꯥꯍꯟꯁꯤ ꯏꯆꯥ ꯊꯥꯗꯣꯏꯗꯤ ꯖꯒꯣꯏ ꯁꯥꯕ ꯌꯥꯝ ꯍꯩꯕꯅꯤ ꯋꯥꯐꯝ ꯑꯁꯤꯗꯒꯤꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯁꯤꯜꯂꯤꯕ ꯇꯥꯊꯣꯠꯀ ꯂꯥꯡꯂꯦꯟꯒꯅ ꯊꯥꯗꯣꯏꯕꯨ ꯃꯐꯤ ꯑꯍꯟꯕ ꯍꯣꯡꯗꯣꯛꯄꯤꯔꯤ ꯀꯦꯅ ꯃꯀꯦ ꯁꯦꯝꯂꯒ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯔꯛꯂꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯇꯥꯊꯣꯠꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯆꯤꯟꯗ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯏ ꯊꯥꯗꯣꯏꯅ ꯃꯃꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯇꯨꯡꯗꯅ ꯂꯥꯡꯂꯦꯟꯁꯨ ꯏꯟꯅꯔꯤ ꯅꯥꯀꯟꯗꯅ ꯏꯕꯣꯆꯧꯅ ꯃꯆꯤꯟꯗꯨꯅ ꯇꯥꯟ ꯊꯤꯜꯂꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯊꯥꯗꯣꯏ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯃꯇꯝꯗ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯇꯝꯕꯤꯈꯤꯕꯗꯨ ꯃꯍꯥꯛꯅ ꯖꯒꯣꯏ ꯁꯥꯕꯗꯨꯕꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯔꯥꯎꯖꯈꯤꯕꯗꯨ ꯃꯇꯝ ꯑꯗꯨꯗ ꯁꯥꯈꯤꯕ ꯖꯒꯣꯏꯒꯤ ꯈꯨꯊꯦꯛ ꯑꯗꯨꯃꯛ ꯉꯁꯤꯁꯨ ꯀꯥꯎꯕ ꯑꯃꯠꯇ ꯂꯩꯇꯅ ꯊꯦꯛꯅ ꯅꯧꯅ ꯖꯒꯣꯏ ꯁꯥꯔꯛꯏ ꯃꯁꯥꯗ ꯑꯅꯥꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯐꯥꯎꯕ ꯋꯥꯈꯜ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯀꯥꯎꯕꯒꯨꯝ ꯇꯧꯔꯛꯏ ꯊꯥꯗꯣꯏ ꯃꯈꯣꯡꯗꯣ ꯊꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯊꯥꯡꯂꯝꯕꯗꯨ ꯊꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯊꯈꯤꯔꯝꯃꯤ ꯃꯗꯨꯗ ꯃꯄꯥꯅ ꯆꯪꯁꯤꯟꯗꯨꯅ ꯍꯧꯒꯠꯄꯤ ꯏꯆꯥꯕꯨ ꯁꯣꯛꯄ꯭ꯔꯥ ꯃꯁꯤꯗ ꯊꯥꯗꯣꯏꯅ ꯈꯨꯝꯂꯛꯏ ꯄꯥꯄꯥ ꯑꯩꯅ ꯁꯥꯕ ꯖꯒꯣꯏꯁꯤ ꯐꯖꯕ꯭ꯔꯥ ꯑꯩ ꯖꯒꯣꯏ ꯁꯥꯕ ꯍꯩꯇ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯈꯤꯕ ꯖꯒꯣꯏꯗꯣ ꯊꯥꯏꯅ ꯑꯩꯒꯤ ꯏꯃꯥꯅ ꯇꯝꯕꯤꯔꯝꯈꯤꯕ ꯖꯒꯣꯏꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ ꯑꯩ ꯖꯒꯣꯏ ꯁꯥꯈꯤꯒꯦ ꯉꯁꯤꯗꯤ ꯄꯦꯟꯅ ꯁꯥꯈꯤꯒꯦ ꯐꯖꯩ ꯏꯆꯥꯅ ꯁꯥꯕ ꯖꯒꯣꯏꯗꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁꯥꯔꯒꯨꯝꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯔꯁꯤꯀꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯕꯨ ꯁꯧꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ ꯏꯕꯣꯆꯧꯒ ꯇꯥꯊꯣꯠꯀꯗꯨ ꯃꯁꯤ ꯑꯃꯗ ꯐꯝꯗꯨꯅ ꯋꯥ ꯇꯥꯟꯅꯔꯤ ꯏꯕꯣꯆꯧꯅ ꯃꯃꯥ ꯏꯆꯥ ꯊꯥꯗꯣꯏꯒꯤ ꯑꯅꯥꯕꯁꯦ ꯑꯩꯈꯣꯏꯅ ꯐꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅꯁꯨ ꯀꯟꯕ ꯉꯝꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯀꯔꯤ ꯋꯥꯅꯣ ꯃꯗꯨꯕꯨ ꯍꯥꯏꯍꯩꯗꯦ ꯀꯔꯤꯒꯤ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯂꯥꯏ ꯃꯌꯥꯝ ꯑꯃ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯈꯤꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯟꯅ ꯐꯖꯅ ꯑꯃꯨꯛꯇ ꯇꯥꯈꯣꯅꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜ ꯇꯣꯝꯕꯤꯗꯣ ꯃꯍꯥꯛ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯥꯏꯀꯟꯅꯕ ꯉꯝꯗꯅ ꯁꯤꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕꯁꯤꯒꯤ ꯍꯧꯔꯛꯐꯝ ꯊꯤꯔꯨꯕ ꯃꯇꯝꯗ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯛꯇꯛꯇꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏ ꯑꯁꯤꯗ ꯃꯊꯪ ꯃꯊꯪ ꯂꯧꯅꯕ ꯂꯩꯅꯥ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯉꯣꯟꯗ ꯅꯥꯈꯤꯕ ꯂꯩꯅꯥꯗꯣ ꯃꯍꯥꯛꯀꯤ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯔꯛꯈꯤꯕ ꯏꯆꯥ ꯊꯥꯗꯣꯏ ꯑꯁꯤꯗꯁꯨ ꯂꯧꯅꯍꯧꯗꯨꯅ ꯉꯁꯤꯗꯤ ꯃꯃꯥꯗꯨꯅ ꯅꯥꯈꯤꯕ ꯂꯩꯅꯥ ꯑꯗꯨꯃꯛ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯅꯥꯗꯨꯅ ꯂꯩꯔꯦ ꯋꯥꯈꯜꯗꯣ ꯁꯣꯟꯊꯕꯤꯈꯤꯅꯨ ꯑꯗꯨꯝꯅꯁꯨ ꯈꯟꯕꯤꯈꯤꯅꯨ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯏꯆꯥ ꯊꯥꯗꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯛꯇ ꯇꯤꯟꯗꯨꯅ ꯂꯩꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯈꯤꯁꯤ ꯏꯆꯥꯒꯤ ꯑꯅꯥꯕ ꯑꯁꯤꯇꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯂꯤꯕꯁꯦ ꯀꯌꯥꯗꯤ ꯌꯥꯝꯂꯤ ꯑꯗꯨꯕꯨ ꯑꯅꯥꯕꯁꯤꯅ ꯐꯒꯠꯂꯛꯄꯒꯤ ꯃꯍꯨꯠ ꯑꯁꯨꯝ ꯁꯣꯟꯖꯤꯟꯕ ꯍꯦꯜꯂꯛꯂꯤꯕꯁꯤꯅꯤ ꯇꯥꯟꯖꯥꯁꯤꯗ ꯏꯃꯨꯡꯗꯒꯤ ꯂꯥꯡꯂꯦꯟꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯃꯁꯥꯗ ꯈꯔ ꯄꯥꯈꯠꯂꯞ ꯇꯧꯅ ꯀꯧꯔꯛꯏ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦꯗꯣ ꯃꯁꯥꯗꯣ ꯀꯩꯅꯣꯝ ꯇꯧꯏ ꯍꯥ ꯏꯆꯥꯕꯨ ꯃꯈꯣꯏꯁꯤꯡꯗꯨ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯊꯥꯗꯣꯏꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯌꯥꯇꯥꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯎꯁꯤꯟꯗꯨꯅ ꯃꯁꯥꯁꯨ ꯐꯨꯡꯒꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯇꯥꯊꯣꯠꯅ ꯏꯃꯥꯒꯤ ꯊꯥꯗꯣꯏ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯠꯂꯨ ꯏꯃꯥ ꯂꯩꯌꯦ ꯏꯆꯥꯒꯤ ꯅꯥꯛꯇ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯕꯥꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯊꯝꯂꯒ ꯇꯞꯅ ꯅꯝꯊꯕꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯐꯨꯡꯒꯠꯂꯝꯕꯗꯨ ꯈꯔ ꯐꯈꯤꯔꯝꯃꯤ ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯇꯥꯊꯣꯠꯅ ꯏꯆꯥꯕꯨ ꯀꯩꯗꯧꯔꯕꯒꯦ ꯊꯥꯗꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯉꯝꯂꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯏꯆꯥꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯃꯥ ꯑꯗꯨꯉꯩ ꯑꯩꯅ ꯀꯕꯣꯛ ꯈꯨꯗꯨꯝ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗ
ꯏꯃꯥꯅ ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯇꯨꯅ ꯑꯩꯒꯤꯗꯃꯛ ꯂꯩꯕꯤꯈꯤꯕ ꯑꯩꯇꯕꯨ ꯄꯨꯛ ꯊꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯏꯅꯥꯎ ꯂꯥꯡꯂꯦꯟ ꯐꯥꯎꯕ ꯄꯤꯖꯗꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯆꯥꯛ ꯏꯟꯕꯤꯈꯤꯕꯗꯣ ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏꯀꯣ ꯏꯃꯥ. ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯄꯥꯄꯥ, ꯅꯪ ꯑꯩꯗ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯏꯉꯥꯒꯤ ꯀꯜꯂꯕ ꯅꯣꯡꯊꯥꯡ ꯑꯗꯨꯗ ꯑꯩꯅ ꯀꯤꯖꯗꯨꯅ ꯄꯥꯕꯕꯨ ꯆꯦꯅ ꯀꯣꯟꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯞꯆꯈꯤꯕꯗꯣ ꯅꯨꯡꯁꯤꯀꯣ. ꯄꯂꯦꯝ ꯏꯃꯥꯅ ꯂꯩꯇ꯭ꯔꯕꯗ ꯑꯩꯅ ꯀꯞꯄ ꯈꯨꯗꯤꯡꯗ ꯄꯥꯕꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯏꯃꯥꯕꯨ ꯀꯧꯔꯒ ꯀꯞꯈꯤꯕꯗꯣ ꯉꯁꯤꯁꯨ ꯅꯁꯥꯅ ꯀꯥꯎꯗ꯭ꯔꯤ. ꯅꯣꯡꯃꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯍꯟꯗꯨꯅ ꯑꯩꯕꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯔꯒ ꯏꯃꯥꯗꯤ ꯂꯩꯔꯝꯗ ꯏꯃꯥꯒꯤ ꯃꯍꯨꯠ ꯃꯨꯡꯐꯝ ꯑꯗꯨꯗ ꯈꯨꯠꯅ ꯊꯤꯟꯗꯨꯅ ꯃꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯈꯤꯕꯗ ꯑꯩꯅ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯕꯨ ꯄꯤꯌꯨ ꯍꯥꯏꯅ ꯆꯣꯡꯗꯨꯅ ꯀꯞꯈꯤꯕꯗꯣ ꯃꯇꯝꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯏ. ꯄꯥꯕꯅ ꯃꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯈꯪꯕꯤꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯑꯃꯃꯨꯛ ꯄꯨꯕꯤꯔꯛꯈꯤꯕ. ꯏꯃꯥꯅ ꯑꯩꯕꯨ ꯀꯌꯥꯗ ꯂꯨꯅ ꯇꯧꯕꯤꯈꯤꯕ. ꯃꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤꯗ ꯑꯄꯣꯛꯄ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ. ꯑꯁꯨꯛ ꯐꯕꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯅꯤꯡꯗꯦ. ꯏꯃꯥ, ꯄꯥꯄꯥ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ. ꯑꯩꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯊꯥꯗ ꯆꯦꯅ ꯀꯣꯟꯗꯨꯅ ꯊꯝꯕꯤꯌꯣ. ꯏꯃꯥ, ꯄꯥꯄꯥ. ꯇꯥꯊꯣꯠꯅ ꯁꯦ ꯏꯁꯥꯅ ꯋꯥꯈꯜ ꯑꯗꯨꯗꯅꯦ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ. ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ. ꯏꯁꯥ ꯀꯩꯁꯨ ꯇꯧꯔꯣꯏ. ꯏꯁꯥꯒꯤ ꯅꯥꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ. ꯑꯩꯒꯤ ꯂꯩꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯣ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯀꯧꯏ. ꯑꯩ ꯆꯠꯄ ꯉꯝꯂꯣꯏ. ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯥꯝꯕꯤꯌꯨ. ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯗꯦ. ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯃꯐꯝꯗ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯑꯩ ꯂꯩꯖꯈꯤꯒꯦ. ꯑꯩꯕꯨ ꯈꯥꯝꯕꯤꯌꯨ. ꯏꯆꯥꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗ ꯄꯪꯎꯗ ꯎꯕꯅꯤ. ꯁꯦ ꯅꯁꯥꯗ ꯋꯥꯔꯔꯤꯅꯤ. ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ. ꯐꯖꯅ ꯄꯣꯊꯥꯔꯣ. ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤ. ꯅꯈꯣꯏ ꯄꯨꯝꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯗꯤ ꯆꯠꯈ꯭ꯔꯅꯤꯀꯣ. ꯄꯥꯄꯥ, ꯑꯩ ꯌꯥꯝꯅ ꯆꯠꯅꯤꯡꯗꯤꯌꯦ. ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯈꯣꯏꯕꯨ ꯀꯔꯝꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯄꯥꯄꯥ, ꯅꯆꯥꯏꯒꯤ ꯂꯥꯏꯕꯛꯇ ꯅꯈꯣꯏꯒꯤ ꯂꯛꯇ ꯀꯨꯏꯅ ꯁꯥꯡꯅ ꯇꯤꯟꯗꯨꯅ ꯂꯩꯌꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ. ꯅꯈꯣꯏ ꯄꯨꯝꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯄꯥꯄꯥ. ꯃꯁꯥꯒꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯥꯊꯣꯠꯅ ꯃꯆꯤꯜ ꯑꯗꯨꯗ ꯃꯦꯟꯁꯤꯜꯂꯤ. ꯏꯁꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯥꯕꯨ ꯀꯔꯤꯃꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯅꯍꯥꯛꯄꯨ? ꯅꯨꯡꯁꯤ, ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤ ꯏꯃꯥꯅꯤ ꯅꯪꯗꯤ. ꯑꯁꯨꯛ ꯐꯕꯤ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯅꯥꯎꯀꯣꯟꯕꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯖꯕꯅꯤ. ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥ, ꯃꯄꯣꯛꯇꯨꯗ ꯑꯩꯁꯦ ꯏꯃꯥꯅ ꯊꯥꯕꯨꯝ ꯇꯔꯥ ꯅꯥꯎꯄꯨꯗꯨꯅ ꯄꯣꯛꯄ ꯑꯁꯦꯡꯕ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯏꯃꯥ. ꯁꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯂꯒꯅꯨ. ꯅꯪꯒꯤ ꯋꯥꯉꯥꯡ ꯈꯨꯗꯤꯡꯗ ꯅꯃꯥꯏꯒꯤ ꯊꯃꯣꯏꯁꯦ ꯄꯨꯡꯉꯝꯗ꯭ꯔꯦ. ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ. ꯏꯃꯥꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯅꯤꯡꯉꯤ. ꯀꯔꯤ ꯍꯥꯏꯕ? ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ? ꯏꯃꯥ ꯊꯣꯡꯒꯦ. ꯍꯥꯏꯌꯣ, ꯏꯆꯥꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ? ꯏꯃꯥꯅ ꯍꯥꯎꯅ ꯊꯣꯡꯕ ꯌꯦꯂꯥꯡ ꯆꯝꯊꯣꯡꯗꯣ ꯃꯗꯨ ꯆꯥꯒꯦ. ꯃꯗꯨ ꯌꯥꯝ ꯍꯥꯎꯕꯅꯤ. ꯏꯃꯥ ꯊꯣꯡꯒꯦ. ꯏꯃꯥ ꯊꯨꯅ ꯊꯣꯡꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯦꯟꯆꯠ ꯆꯠꯂꯤ. ꯃꯩ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯏ. ꯏꯕꯣꯆꯧꯁꯨ ꯈꯪꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯤ. ꯂꯥꯡꯂꯦꯟꯅ ꯃꯁꯤꯒꯤ ꯅꯥꯛꯇ ꯐꯃꯨꯡꯗ ꯉꯥꯊꯗꯨꯅ ꯂꯩꯔꯤ. ꯂꯥꯡꯂꯦꯟꯁꯨ ꯃꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ. ꯑꯍꯤꯡ ꯀꯌꯥꯁꯤ ꯃꯁꯤꯕꯨ ꯁꯪꯕꯗ ꯇꯨꯝꯗ꯭ꯔꯕꯅꯤ. ꯉꯥꯏꯍꯥꯛ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯃꯁꯥꯗꯨ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ.
ꯆꯥꯛꯈꯨꯝꯗꯒꯤ ꯇꯥꯊꯣꯠꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯅꯆꯦꯗꯨ ꯁꯪꯉꯨꯀꯣ, ꯅꯆꯦꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨ, ꯏꯃꯥ ꯆꯥꯛ ꯂꯣꯏꯒꯗꯧꯔꯦ꯫ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ, ꯃꯁꯥꯗꯨ ꯌꯥꯝꯅ ꯇꯨꯝꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯑꯣꯏꯅ ꯅꯥꯎꯁꯨꯝꯈꯤꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯊꯥꯗꯣꯏ ꯃꯁꯥꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨ ꯑꯃꯨꯛ ꯑꯃꯨꯛ ꯃꯥꯡꯕꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯃꯅꯥꯛꯇ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯅꯥꯎꯅꯨꯄꯤꯕꯨ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯏꯁꯤꯒꯤ ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯇꯥꯕ꯭ꯔꯥ? ꯕꯥꯕꯥꯒ ꯏꯃꯥꯒꯗꯣ ꯑꯃꯨꯛꯇ ꯀꯧ, ꯅꯆꯦ ꯑꯩ ꯀꯔꯤꯅꯣꯝ ꯇꯧꯔꯛꯂꯤ, ꯏꯃꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯤ꯫ ꯏꯆꯦꯒꯤ ꯂꯥꯡꯂꯦꯟ, ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯇꯨꯝꯂꯕ꯭ꯔꯣ? ꯑꯗꯨꯕꯨ ꯂꯥꯡꯂꯦꯟꯗꯤ ꯇꯨꯝꯈꯤꯕꯅ ꯃꯆꯦꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯊꯥꯗꯣꯏ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯗꯨꯁꯨ ꯍꯣꯟꯈꯤꯗ꯭ꯔꯦ꯫ ꯐꯃꯨꯡ ꯑꯗꯨꯗ ꯆꯞ ꯇꯤꯡꯗꯨꯅ ꯇꯥꯗꯨꯅ ꯃꯍꯥꯛ ꯂꯩꯈ꯭ꯔꯦ꯫ ꯇꯥꯊꯣꯠꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯀꯣꯟ ꯑꯃꯗ ꯈꯔ ꯊꯤꯗꯣꯛꯂꯦ꯫ ꯃꯗꯨꯗ ꯏꯟꯁꯥꯡ ꯑꯗꯨꯕꯨ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯆꯥꯛ ꯑꯁꯥꯕꯗꯨꯕꯨ ꯃꯁꯤꯟꯅꯗꯨꯅ ꯀꯥꯝꯗꯨꯅ ꯃꯆꯥ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯦ, ꯏꯆꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯆꯝꯊꯣꯡ ꯑꯗꯨꯅꯤ, ꯆꯥꯔꯁꯤ꯫ ꯃꯆꯥ ꯂꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯦꯁꯦꯅꯧ ꯍꯥꯏꯔꯒ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯕꯔꯣ? ꯃꯃꯤꯠ ꯑꯗꯨꯅ ꯃꯆꯥ ꯊꯥꯗꯣꯏꯕꯨ ꯌꯦꯡꯗꯨꯅ, ꯏꯆꯥ ꯊꯥꯗꯣꯏꯁꯨ ꯄꯨꯟꯅ ꯇꯨꯝꯂꯒ ꯂꯩꯔꯝꯂꯦꯗꯅ, ꯏꯆꯦ ꯇꯨꯝ ꯍꯧꯒꯠꯂꯨ, ꯏꯃꯥꯅ ꯆꯥꯛ ꯄꯨꯔꯛꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯊꯥꯗꯣꯏꯕꯨ ꯍꯧꯗꯣꯛꯄꯤ꯫ ꯃꯆꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯤꯕꯗꯨ ꯃꯆꯥ ꯊꯥꯗꯣꯏꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯁꯤꯗ ꯇꯥꯊꯣꯠ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯇꯨꯝꯂꯨꯕ ꯂꯥꯡꯂꯦꯟꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯗꯣꯏꯕꯨ ꯀꯧꯗꯨꯅ ꯍꯧꯗꯣꯛꯆꯩ꯫ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯏꯕꯣꯆꯧꯁꯨ ꯇꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯆꯥ ꯊꯥꯗꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯐꯃꯨꯡ ꯑꯗꯨꯗ ꯆꯞ ꯇꯤꯡꯗꯨꯅ ꯇꯥꯔꯤꯕꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯤ ꯀꯥꯏꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯩ꯫ ꯇꯥꯊꯣꯠꯅ ꯏꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯝꯂꯒ ꯏꯆꯥꯕꯨ ꯆꯥꯗꯨꯅ ꯆꯠꯂꯕ꯭ꯔꯣ? ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣꯒꯕ꯫ ꯁꯦ ꯅꯪ ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗꯕ꯭ꯔꯣ? ꯅꯪ ꯇꯥꯗꯕ꯭ꯔꯣ? ꯃꯈꯣꯏ ꯀꯞꯄ ꯌꯥꯕ ꯀꯞꯆꯩ꯫ ꯑꯗꯨꯕꯨ ꯁꯤꯔꯕ ꯊꯥꯗꯣꯏꯒꯤ ꯍꯛꯆꯥꯡꯅꯗꯤ ꯃꯈꯣꯏꯒꯤ ꯇꯦꯡꯊꯥ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯇꯤꯜꯂꯔꯤ꯫ ꯅꯤꯡꯊꯤꯕ ꯀꯩꯔꯦꯟ ꯀꯩꯖꯥꯎꯒꯤ ꯃꯊꯛꯇ ꯊꯥꯗꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯥꯞꯇꯨꯅ ꯅꯨꯄꯥ ꯈꯔꯅ ꯂꯦꯡꯖꯨꯝꯗ ꯊꯝꯗꯨꯅ ꯃꯜꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯥꯡꯗꯨꯅ ꯄꯨꯈ꯭ꯔꯤ꯫ ꯃꯆꯥꯅ ꯄꯨꯈꯤꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯇꯥꯊꯣꯠꯅ, ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯅꯪꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯨꯑꯣ, ꯏꯃꯥꯒꯤ ꯊꯥꯗꯣꯏ, ꯏꯆꯥ ꯍꯜꯂꯛꯈꯨꯑꯣ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯕꯨ ꯐꯥꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯔꯤ ꯊꯣꯛꯅ ꯆꯥꯈ꯭ꯔꯦ꯫ ꯃꯔꯤꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯄꯥꯏꯈꯠꯈꯤꯕꯅ ꯂꯥꯏꯔꯩꯄꯥꯛ ꯌꯧꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯇꯣꯝꯕꯤꯒ ꯊꯦꯡꯅꯔꯔꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯊꯋꯥꯏꯅ ꯇꯥꯏꯕꯪꯗ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯍꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫